matung inna Governor Ajay Kumar Bhala ngarangdagi hauna Nagaland gi additional charge pu bahawkre. Ajay Kumar Bhala India gi Kumjalising Magachamapal Marfumari IAS batch ki Assam Meghalaya cadre amane. Mahakna Manipur gi Governor oina thau pudringai gi mamangda India lenga ki Union Home Secretary oina Kumjalising ani tara mapal gi August kunithoi degi Kumjalising ani kunmari gi August kunithoi fawba thau purambadagi retired orakiba officer amane. Tungda Mahaku Manipur gi Governor oina khalaba matungda Manipurda President's rule thamdringai gi mangoinana sahi asigi January 3 da Manipur gi Governor oina wasak lauki. Panbayabadi Ajay Kumar Bhala na Manipur gi Governor oina wasak laukiba ikui kuidringai da sahi asigi February 10 dagi hauna India gi President Draupadi Murmu na Manipurda President's rule thamlakkibane. Ziribam gi mihata senabani haiba mar masin manau phazan kibabu yaningdabu utuna barak turelda matam kaktana ban kaukre. Ziribam gi angang ahum yauna miyoi taruk hatpada senabani haiba Tanglinlal mar machin manau National Investigation Agency NINFA kibabu yaningdabu phongdoktuna barak turelgi athoba singi association na Barak Turelgi Hi Thoba Singi Association na ngasidagi matam kaktana ban kaukre loinana NINFA kiba miyoi ani adu misam ngaktani thawongasi NINA Manipurgi asoba phurup mitaida tongsin bani haiba atak aphognare haire ngasi Assam amadi Manipurgi lona badalairiba Barak Turelda motorboat thawbagi senfam pairiba singi association amo oiriba Barak Valley Boat Association na thadorakiba cherol amana hai NINA misam motorboat thauduna imung puzariba Assam gi Kasar district ki Moina Tholdagi Thanglilal Mar amadi mahaki manau nupa Lal Roshang Mar bu fakiba asi yumpham yaudaba lana maran sizilaga phakibane Thanglilal Mar asi church leader am oina hingnabagi lanfamda Barak Turelda motorboat thauduna leijabane misam ani bu phakiba si Manipur gi asoba phurup mitaida Central Agency na tongsin bani haiba mayek sengle thawong asibu yaningdabu utuna motorboat thawba leptuna matam kaktaba banasi changsin bani haire ban manungda thokhaningdaba thaudok thoklabadi association asina tektak sing puroi maramaduna micham ani asi athuba matamda condition amata yaudana thadorakadabane Maitei gi khuzin tharangda NIA gumba achauba law enforcement amana pangthabiganu haina su serola sida palakli Manipur Laingakna Squadron Leader Rizwan Malik Apokpa Alhaz Hazizuddin Amadi Apokpi Alhazan Wahida Rehaman Leifam Kaiku Imphal East na India ki khwaidagi wangba lan mi da piba mana Veer Chakra Award fanglakpada ikai khumnaba ulakli Squadron Leader Rizwan Malik na Operation Sindur gi yamna risk wangba Indian Air Force ki chathakiba mission da mahakna utkiba mathauna Luchingba ngamba madi kathokpa ngamba bu sakhang biduna mana asi pirakhibane Nakalamarom da Operation Sindur asi maktada Pakistan na kapakpa bom na panduna lekhidraba Yaripok yambemdagi lekhidraba BSF ki constable Deepak Singha khamdasu Veer Chakra Award piraktuna ikai khumnaba ulakre Lekhidraba Deepak na hinglingaida mamaleba kidamak thauna fana chongthoktuna yeknabaga lan thengnakibabu tungda lakadariba mirol singna sakna sonaduna leihoragani haire Chadliba tha sigi tang tara marida Manipur Police na Thobal District ki Khongjom Police Station ki manung chena leiba Langthabal Khunaudagi KCP Taibanganba Group ki active cadres singni haiba nupi ahum yauna miyoi mari fare hairiba adu loop asiga hairiba miyoi singa siga hiram amatada mari leinade haina aina thinkraba loop asigi publicity secretary Khongnang Thaba mitei na khodiak piduna thadorapa cherol amana sengdorakle cherol asina makha taraduna police na fare hairiba Kodompokpi mamang lekaidagi Konjengbam Babita Khongman Zone 2 dagi Lisam Premika Devi Khongman Atom lekaidagi Nandaibam Noni Devi amadi Senjam Chirang Mayai lekaidagi Haikam Ravi Maitei hairiba miyoi mari asi KCP Taibanganba Group ki active cadres singni hairiba asi yumpham yaudaba wafamne Loinana KCP Taibanganba Group ka hairiba miyoi singa siga hiram amatada mari leinade amadi KCP Taibanganba Group ki maikhum uptuna Miyamda kihan khanghanduna
Sankai Tumkai Chatabageng Kangbu Amalere Haibasisu, Jabjana Kangmangamle Haire. Health Center, Manipur University, Amadi All Manipur Kidney Transplant Patients Welfare Association, Anina Kutsinaduna. Nephrology and its prevalence in Manipur Haibahiramda, AMKTPWA Foundation Day Lisingani Kunmanga Gamari Lenana, Tasiki Taramari, the Health Center, Manipur University, the Dr. Gulliver Potsangbam, Nephrology, Caesar Hospitals and Research Institute, Amade, Panzobam Lenajit Singh, Media Advisor, AMKT PWNA guest speaker Oiduna Pangthokre, Tharamaduda, Dr. Gulliver Potsangbamna, Nephrology and its prevalence in Manipur Haibahiramda, Wangang Kibagaloinana, Fanzobam Lenajit Singhna, Manipur Ladiba kidney transplant patients Singna Tengnariba Awaba Kudung Chadaba Singamadi, free drugs policy for kidney transplant patient Gimaramda, Wangang Ki. Lenajit na makha taraduna, Hauzik Fauba Manipurda free drugs policy for KTP Chatnadriba Sigi Matangda, Atubada Manipurgi Governor da, Hagtengnana Unaduna, Taksin Lagani Hainasu, Pongdoki. Manipur da hau ki banimet kharani gi mamang de gi lambi gi nak yetta lam khopsin duna sajilipa sing tak thok pagi thabak sa thaduna lak pagum turel amanbi kan balupna mari leinaba singaloina na turel amanbi singda lam khopchin duna yum kai sajilipa sing tak thok na bahot naragani haire nong khara hek chubaga lerak khulak kaya ising thumjin bagi thaudok tattana thoklakpa asigisu maram ama oina iram nalamatik charaktabana oirakpa madi turel amanbi haina khangnaba ising chenfam khongsing asi hana pak chauramba changdegi hantharakpa asi yenglaga turel amanbi kalhaudrabadi sahi khudingi oina khudaki isau mayoknaba yabagi akiba leibana tongzu part 1 amadi 2 gi tongan ba club tara hena punsinduna turel amanbi kanbalup tongzu area asi semkibane Lupastigi thau pugadaba sing khanbagi mifam ngasi kakwa namarakpam lekai de leba divine club ta pangthoki maduda seva club secretary ningombam sana jawbabu convener oina khanki ko convener oina kharibam mangolzau wangkhem ibungo mayengbam hemchandra madi Assam Sunil ne turel amanbi sing asigi pak jawba khangdoknaba mari leinaba singda hairaba matungda lam khopsiliba sing takthok hanaba hotnagani haina convener ningombam sana jawbana phongdoraki Loinana, Miam Nasu Turel Amanbi Kanana Bapakalak Liba Tabak Singer Sida, Mateng Pang Sinduna, Tungda Laka the Bakudaki Ichao Sindagi, Karada or Rabasung took Hona Bahot Minasi Haiki. By Pukogi, Manipuri, Warika Savona, Turel Amandisi, Napuriva, Daga Mani, Tundu Vidagazi, Tundu Parwan to Kairi, Adu Siki, Stepuriva, I went on thinking that I was Tivoli. Adum Tundu part 1 considered I would do a Lamundi, Shinji, one Merakava, I did Yamu Kuzala Pama, Mari Matalu, Yunga Savana Kudra, Mamma, Yamu Kuzala Pusna, the Sibulan Kidan, Santualaga, Shinji, Kim Villabuda, from Tala, Filipina, when I was seeing Tomzi, Tundu, Lamundaleva, Tundu Parwan to eat from Shinji Kuzalaga, Tundu, Tundu area, 2 Lamandi, Tambalu, Hiram, Century. Masih apa ini AMD, LNO objection di, itu di dua lawan bisi, hanya lejar mbak, itu sarkar di, tak lejar mbak tu yang lebih pak jauh dah hanya satu pak, satu orang, baru makata badi itu lebih AMD, kamai itu tu segi hai betul itu di orang mama, itu jenar kali, itu mungkin di dua lawan bisi ki, mari, lawan sopa macam dah, itu itu untuk menjadi hai kena, untuk parwan tu di provinsi punjang mereka, dua lawan bisi kan belu. Lamlai Kendragi Manung Dalaiba Itam Nungoi Community Hall dagi Lai Iril Pauba Ikui Koidrangai the Tokiba Ising Ichaugi Matunda Lairai Ninkai Kibamadi Nauna Ninkai Yabagi Fibam the Lady Bamapam Sing Lamlai Kendragi MLA Kites Ibom Sana Yangsin Cray Yangsin Kongjet Aduda Water Resource Department Imphal East Division gi EE Rosita AE Johnson AE Yaifaba SO Nongdran Kombamadi Itam Nungoi Kulgi Village Development Committee Club Amadi Mairapai Bigi Member Sing Saruk Yaki
Khongchat aduga mari leinana MLA KH Ibomsana Water Resources Department gi official singda athupada yengsina bapautak piki. PMGSY gi makhada kumbi thongkhongdagi ithai wapokpi fauraga Ungamen Kordak Nongmai Khong Takhiba Lambi Semnaba Thabak Nongjupan Ta Hek Loibaga Athubada Lambi Semba Hauragani Haina Kumbi Assembly Constituency gi MLA S Premchandran Haire Wafam Asinga BJP Kumbi Mandal na Sinduna Kendra Sigi Polling Station 29/20 Wangu Zipi gi Ward number 1 Ithai Wapokpi Ima Fadibi Laibungda Lamdamadugi Praja Miyamna Tauhaningli Bathabak Tauram Singi Matang Amade MLA na ACSC ki Praja Miyam gi awa ana kana leizadraba singbu chapmana bathakta hingminana buhana biba amadi ACSC ki chakwa tharang ki pakhalak liba thabak singda apenba pokpadagi hana tongan ba political party na yawramba sing ward member Karam Sarat yawna imung kun gi miyoy singna nauna BJP di yawraktuna MLA ga punna chatminaragani haiduna pangthoki batharamda fongdokhibane MLA S Premchandra na hai Haukraba mamang da tauramba thabak sing amuk hana asoiba sing nainirubagi mahutta lakadori batungi damak asoiba sing adu chumthoklaga aikhoi amatta oina punna chatminaba ngamba miyoi adu miyamgi luchingbane MLA khaktana ngakpa ngamloi khudingmak sing asi praja miyamgi asoba support changi tawhaningli ba khudingmak punna tana minaraga thabak tawminasi haina suphongdokhi Taramaduda Kumbi Assembly Constituency ki manung dalayba Gram Panchayat Saiton Wangu Terakhong Borayangbi amadi Wangu Gram Panchayat ki Administrative Committee ki Chairman Singh M Ibomcha P Baleshwar TH Romesh amadi AK Sorjit amadi Ward Member Singh Su Sarukya ki koi punjal laga soi giba mayam sing ado pass koi ro mayam sing de asoi sing de koi nijing dama koi future de dama hayang gi dama koi kai to ta ge hai ta de asoi mayam sum thu ga koi punna asum ru sami dama ngam do adu bune leader mayam hai ri adu na ta dra mi soi ba ku ga sai ba mi ne soi ba de ngang ba hai du di koi mai sa koi manung ngak song ning bi tong na bara mani adu masi yari pa koi tong na dana koi ge apik pa state aduga loinana akogi apikpa constituency asinga ko honabada prem chandra maton ke MLA helanga noi me mai thoko tawjini hadi thado ko yaroi aduni PMJ soi haile ba dum laba koi center gi thallamada koi technical bit wargo je financial bit go salami ngachini bitana labi si soi dina amna thu matamda nong singi kitang ek parabi atai dai yeng du siya na siya mani soi dina aida dai ta lawre hai Kwakta Municipal Council Ward number 6 dagi MV Abdul Khalik asi kwamana khak karbar tawba miyoi ne mahaki mathakta KCP punsiba maitena maral kaya sirak liba lekai miyam na yaning de haina ward asigi ward member Nurei Bibi ki yumda lekai miyam na mifam pangthok pagaloina na MV Abdul Khalik ta maral sing sibi ganu haire lekai ki mifam madu da sarug yakiba MD Abdul Kadir na fongdorakibada KCP punsiba maitena MV Abdul Khalik pu mihat mipunda chenaba wahi wata kaya maral sijin ba madi zarda talab khaini yoli haina maral sijin ba lekai miyam na yaning de masi mahak na tawkiba leite amasung kwakta gi AKYVO anjuman gi tongan ba CSO singna MV Abdul Khalik ta siriba maral yumfam yaudabane aran bani haina sangdok warol pirubada KCP punsiba maitena AKYVO bu atamnana MV Abdul Khalik ki michangjangi haina maral sirak liba asisu lekai miyam na yaning de mi amabu maral lai haibasi kupna mi adugi maramda thiraga haigadapane media ki kuthangda awai akum tawna basu lekai miyam na yaning de maramasina MV Abdul Khalik ki mathakta KCP punsiba maitena maral sibidana bahaizarakle mihat mipun da chenaba wahi wata kya magi mathakta maran season ba amadi jarda talab khaini na singba kaya joli haibagi maran season ba masi lekai miyam na janingde CMB Abdul Khalik na tawkiba leite amasung koktagi akibo anjuman CSO mayam na MB Abdul Khalik ki mathakta siriba marala si jumpham jawdaba marane haina sengdok waron pirubada KCP punsiba maitaina akibo bu atamnana Abdul Khalik ki misang sangi haina maran sirak libasi masi su lekai miyam na janingde masi jumpham jawdaba aran ba wafamni si press ki media gi thongda
लेकाय म्यामना एमडी अब्दुल खलीक की मथक्ता केसीपी पुंसीबा मैतैना सिरकलिबा मराल असी यानिंगदे युमफम जाउदे मी अमगी मथक्ता मरान सीबा बसे हाना कुपना थीरबा मतुंगदा मीदुगी चपचाबा मरान फंगबा मतुंगदा हाइगदौबनी सोशल मीडिया की खुथांगदा अवाय अकुम तौनबसे सेंगना लेकाय म्यामना यानिंगदे युमफम जाउदबा मराल असी सिबीदनबा केसीबी पुंसीबा मैतैगी मथक्ता हन्ना हन्ना रिक्वेस्ट तौजरी की ओइनाम असेंबली कॉन्स्टिट्युएंसी की खुनतरा हुमदोई की नहा सिंह खक्ति की ओइबा यूथ फॉर चेंज कौबा सिविल ऑर्गेनाइजेशन अमा ngasi semkre ireng ba mamang lekai degi khumukjam zibon gi luching makhada masama ki yumda ngasi pangthokpa mifam amada youth for change asi semkhibane oinam assembly constituency ki manung dalaiba ireng bam oinam leimaram hainobol yumnam khunau kainau yauna khultara humdoi gi naha singna sarukya khibagaloinana organization asigi member oina sarukya ki tharam ka mari leinana khumuksam zibona phongdokhibada youth for change na oinam assembly constituency da chakwa thorangi thabakaya paikhalakadabagi ahan bukhongthang oina organization asigi member singna imagi mingda upal amamam loina thaduna hongna bohatnagani केंद्र असे द नेचुरल कैलामिटीज कया थोलकपद मतेंग पांगनब सेम सारगनी लाकदौरी बतरा हुमदे सुबा मणिपुर लेजिस्लेटिव असेंबली इलेक्शन दसु ऑर्गेनाइजेशन असेना अचौबा अवोनबा अम सोयदना पुरकनी हाइबगी पांदमगा लोइनना थाजब थमली हाइकी अखोगी लमदम सिदा थोरकपा any kind of national calamities natragana akoi khudak ki khusem gi oiba khudong thiba mayam la ko matamda akoi nihonabana leitana mayok nagani aduga loinana yamna phajaba yamna atu matamda akoi naha sinhina change ahong ma on ma korong nabi ramta akoi sem thaba haujare habisi miyang famda ngasi paujaloina pijari aduga loinana लाकदोइबा अखोगी 2027 की इलेक्शन सिदासु कोई ngasiगी youth for change की नहा सिंगसिना अहोंबा अवनबा मदी सुंगै सोइतना पीरनी हाबसे ngasiगी सिगुनबा अखोगी मिफम मसिना यामना चावना वारेप नजरे अदुना अखोई वालौइबा अतोपा अखोगी खुंगंगी youth for change दा याबिरिबा मदी याबिरकदो मयाम सु अखोई वेलकम तौजरी मयाम लोइनमु याबिउ अहान बगी ओइना अखोई उपालमा इमागी मिंग थाबसे मसिना यूथ फॉर चेंज की अहानबा लाइफ मैनेजमेंट एंड रेस्क्यू टेक्निक हाइबा अवेयरनेस प्रोग्राम अमा डिस्ट्रिक्ट फॉरेस्ट डिवीजन जिरीबामना सिंधुना जिरीबामगी लालपानी बाजार पांगथोखरे ngasiga awareness program aduda DFO Ziribam Elangbam Nirmala Honorary Wildlife Warden H Rajan Kumar Singh Veterinary Hospital Ziribam की Deputy Director Dr. H. Usarani Devi, District Hospital की DIO Dr. Sudip Das Amadi, Peoples for Animal Manipur की Trustee Laurembam Biswajit Su Sarukia की DFO na thoram ka mari leina hai ki bada Ziribam District asi mahausa gi lamla ki saujek marang kaina leba district amane aikoi na makhoi pungak pi sen bi kada bane lamla ki saujek sing asi buhat pa fa batau ba mioi singda आइन की ओइबा अकन बजेराक फंगनी है बवाफम कया सुफंगदोकी पीपल्स फॉर एनिमल मणिपुरना लमलकी साउचेक सिंह अमदी लिन सिंह याउना करमना रेस्क्यू तौगनी हाबगी मतंग दसु डेमो उतुना मियाम दा अवेयरनेस पीकी Imphal East Yogasana Sports Association Asinduna Kongba Khetri Lekai Community Hall number 2 da Nimit Nini Chupna Chatharakpa Second Imphal East Yogasana Sports Championship Lisingani Kunmanga Ngasiloshin Kray Loshin Bagi Thoramda Thongju Assembly Constituency ki MLA TH Biswajit Uchekon Nongpok Zipi ki Chairperson Amadi Member Singna Atheba Mitung Lensing Oina Sarukya ki Championship aduda Masagi Chahi Taruktagi Humpumanga Pawagi Mathakta Labor Singi Tongan ba category Mapalda Traditional Yogasana event da Participant Marfutara Tarukna Sarukya aduna Athoy Ahen Tanaki Tharamda Sarukya ki Bathongju Assembly Constituency ki MLA TH Biswajit na Championship aduda Veteran की कैटेगरी अमा हापलिबा सिगी कानाबा ओइना चाही नौरिबा अंगांग सिंगना अहल सिंगी मतुंग इंदुना सानबा यारकनबगी खुदोंग चाबा अमा पीरे लमदम से दतंगदु लेतादबा लेरिबा असि
मियामना हौकिबा अरानबा अमदी अचुंबसिंग काउथोकनरगा लमदमसिदा इंगतप्पा हंजिलकनबा होनबदा लौबा याबा थौदांग लौमिनसी हाइकी चैंपियनशिप अदुदा मकोक मथंग तारबसिंगदा सेलगी मना साइटेशन अमदी मेडल पीकी मखोल यावदबा अदगी मागी तोन डिफरेंटली अबल ओरबा दम समझना हजरगे सीना हे गसी लमजेन चलगा अखुदी हाइजन चोंतांदा चैंपियन की ताने तो जमा के मी अमने हालगी तरफ नमोगना अदमाई तो दरला सी दी अखे अहल मन दिजे सी बेतरान जो मस हो कई मने बेतरान याव दे तो अखुदी दी नेशनल लेवल में प्रभु स्टेट लेवल दा आई तो जना को पिजरम दे बेतरान जो मस हो हरि मिंदी बेतरान जो है लेवल तक होगा अरे तो नहीं नेशनल लेवल आके मतलब अभी तौर पर सकते थे अफब खी याद रही नहीं ढंग देखो याद होती फरे अभी शेख नाना का भी बेहतर लेते आगाज मिलेगा अहल मंदी याद योगासन तो अगी लेगा आई इच्छा सूचना तौरबनेबा शेर फिल आप थोलेबा अगर साधन तमीद मासलकनेबा नतरदे लेगा एवरी गेम खुदमत्ता एवरी डिसिप्लिन खुदमत्ता मसीगी बेहतरान से मस्त वाई अगर बेहतरान स्ट्रॉन्ग ओरिंग अखोई लेगा वित्त प्रोसीजर स्ट्रॉन्ग ओगनी अगर मसी बेहतरान की कलम दी अब ऑफिसर लिंगे तो मफम हिम्मत किरगा मफम चावल में तौदा इशू अचौबा थौदांग लंजबे यूनियन ऑफ सोशल अपलिफ्टमेंट खुराई लमलोंग कैथेल इम्फाल ईस्टना चही खुदिंग की पांगथोक्तुना लाकपा यूनियन असुकी फाउंडेशन डे लिसिंग अनि कुनमंगा की थौरम लागलिबा अगस्त कुनिपाल असिदा पांगथोक्लगने लोइनना फाउंडेशन डे थौरम असिगा मरी लेनना यूनियन असिना हंदक चही असिगी बोसेम कोसेम सीबीएसई न लौबा क्लास 10 12 ता चादा मरफुमंगा योबा अमदी मसिगी मथक्ता फंगबा माहिरोई सिंगी मनुंगदगी मा ख्वाइदगी हेना फंगबा माहिरोई तरा खनगतलगा इकाई खुमनबु उटकनी मरमदुना हंदक चहीगी क्लास 10 12 ता चादा मरफुमंगा योरबा माहिरोई सिंगना लाकलिबो अगस्त कुनमंगा फावबगी मनुंगदा यूनियन गी ऑफिस खुराई लमलोंग कैथेलदगी नमथोक्लबा फॉर्म लौबिरगा थाजिंग बिरकु हाइना यूनियन ऑफ सोशल अपलिफ्टमेंट गी जनरल सेक्रेटरी ना चेरोल अमदा खंगहलकली The Kaleidoscopic Artists Association की तरह मंगारक सभा मपोक कुमन थौरम ngasi Sagolban Mainolerak Maisnam Nongthomba Laikai da Pangthokkiba Kaluinana Annual Production on Folk Dance ama oiriba Maibi Laiching Jagoi Thogal Jagoi amadi Nongo Jagoi ki thauram amasu utkre thauram aduda Manipur State Kala Academy Awardee Ningthauzam Ajit Singh Indian Forest Service retired Sinam Dhananjoy Singh amadi Department of Dance Manipur University of Culture gi Faculty Oinam Sumil Devi na Athoiba Mithung Lensing Oina Sarukyaki Thoramaduka Mari Lenana Kaleidoscopic Artists Association Asigi Jagoi ki Oza Dr. Laitantem Santos Nahai Association Asina Tungda Horukliba Naha Singda Manipur ki culture as an assemblakpa matamdagi Manipuri folk dance asi Haurakpa Maramna Naha Singda Takpidaba Yade Amadi Hayhandaba Yade Haibagi Wakalonda Association asigi mapokumon thoramga mari leinana Manipur gi phazaraba culture amadi nat asi yokhatpada hena maru eba thaudang leurakani haibagi wakhalonda Annual Production on Folk Dance asi hodokpane Hairiba dance asida artist kuntra manga romna saruk yaduna maibi laiching jagoi thogal jagoi amadi nongo jagoi yawna atopa jagoi sing utkane leinana Association asidagi masak nairaba mioi kaya puthokpa leikre haiki tane ko sida ngasigi akogi artist Kaleidoscopic Artists Association na tawjari aduna sida tawjari ba ngasigi production Manipuri folk dance kamari la basina akogi Manipur ki fazara ba culture na kasi
ꯌꯣꯛꯈꯠꯄꯗ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯝꯗꯝꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯁꯤ ꯃꯇꯨꯡꯗ ꯑꯥꯔꯇꯤꯁꯇꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯔ ꯗꯦꯟ 50 ꯑꯣꯏꯅ ꯂꯩꯕꯅꯦ ꯉꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯂꯩꯗꯣꯁꯀꯣꯄꯤꯛ ꯑꯥꯔꯇꯤꯁ ꯑꯁꯣꯁꯤꯌꯦꯁꯟꯒꯤ ꯍꯦꯠ ꯑꯣꯏꯅ ꯂꯩꯖꯩ ꯁꯤꯗ ꯁꯒꯣꯜꯕꯟꯗ ꯂꯩꯖꯕ ꯑꯗꯨꯒ ꯀꯧꯋꯥ ꯂꯩꯁ꯭ꯔꯝ ꯁꯤꯂꯨꯡꯕ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯕ꯭ꯔꯥꯟꯁ ꯑꯣꯏꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯃꯐꯝ ꯑꯃꯒ ꯂꯩꯕ ꯉꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯁꯤꯗ ꯑꯥꯔꯇꯤꯁ 36 ꯂꯩꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯑꯇꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯔꯤꯁꯔꯁ ꯇꯧꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯐꯦꯂꯣꯁꯤꯞ ꯑꯗꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯗꯅ ꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯗꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯇꯣꯞꯄ ꯃꯥꯏ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯁꯦꯝꯒꯠꯀꯦ ꯍꯥꯏꯅ ꯊꯝꯖꯩ Network in Action NIA Imphal Chapter na Bisnupur District Chief Medical Officer ga khutsamnaduna lem na laying wagi camp amangarang moirangda leiba Santhong Community Hall Relief Camp ta pangthokre Together for a Healthier Community haiba hiramda pangthokhiba lem na laying wagi camp adu maru oina lanzenaduna relief camp singda leiriba inmate singda healthcare service panghanbada natana psychological support amadi luna na leibada mating oinina pangthokpani haire camp asida Bisnupur District CMO gi khuthangda general medicine pediatrics gynecology amadi dermatology ki doctor singna punna inmate jani hena lemna laying ki loinana lemna blood test tawbagi khudong chabasu fanghanki Mamang tha July gi tang kun tare ki nungthil pung mari taba matamda Tadal Village Amarapura Township ta mifam ama pangthoktuna haukiba tha khara ki mamangda Myanmar da yuha habada akai adoi nangkiba Sri Jagannath Village Temple bu nauna semgat saganaba committee ama semkre committee asibu Manipur Meta Development Association MMDA na semki bagaloina MMDA gi members sing amadi tongan ba mafam singda leiriba maitai bamun sing bupun sinki committee asigi mayek sengba chana kanglon thamduna members sing lawgadaba thaudang sing su khanghalli committee asina international amadi local gi miyoy singdagi temple sem sabada mateng pangbinaba donation nirakli akupa marol Manipur Meta Development Association MMDA dagi khangbiba yagani Like-minded group LMZ Manipur na lamdam asigi awa ana taraba singda leptana mateng panglakpagi sarugam oina Wangjing Tentha Kendra gi manung chanba tekjam lobukta haukiba August kitang 16 da lobukta lo suba chatkiba Khongjom Chingtham Mayalikai Singtham Manaubi Singh Sahini Phumanga Apokpa Singtham Tocha Singh Ising Leiba Lopakta Thawai Yaudraba Hakchang oina phangkhibane aduga low mapu adu sunimit aduda turel da tasinduna lekhidabane singtha manaubi nongmagi apang bamigi thabak suraga asonbi mamaga leiminabane imung asi paisa puthoktuna lana thoram phawba pangthokpa ngamdabagi fibamda leire haiba pau tabadagi like minded group LMZ Manipur gi maikai dagi ngasi asti amade sorat ki thoram puna pangthokpada mateng oinanaba lupa 9,000 mateng pangkhre ngasi gi khongchela du group asigi vice president Chongtham Zebanlata amadi Brojen Thongam anina luchinghi khongchela du da group asigi secretary Ozit Sorokhaibam treasurer Kunjesor Mangsatabam assistant secretary Surendra Ningomba Rameswar Elangbam executive member Roshan Moirangthem amadi Joy Kumar Surjit Ngangom Mohen Ingudam Zadeba Sambanduram Boinau Maibam na chingba maru eba member kayana sarukyaki tengbang khongset aduga mari leinana Secretary Ozit Sorokhaibam na phongdokhibada aikhoigi iraktagi phagi puba miyoi ama manung matam chadana taibangpal thadokhiba haibasi yamna chawba mangzaba amani hena nungaitribadi pangal solabi mamana machanupagi mateng yaudana karamna hinghogadagi haibasini imung asi manaubina migi apang thabak suraga purambane manaubi punung sibiba mayamna manaubigi apokpi mamagi tunggi punsigi damak mateng pangbiyo haiki ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯔ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯆꯣꯡꯊꯥꯝ ꯃꯅꯥꯎꯕꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯅꯤꯡ ꯄꯥꯏꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯌꯦꯡꯕꯗ ꯑꯋꯥ ꯄꯣꯊꯥꯕ ꯀꯌꯥ ꯑꯗꯨꯒꯨꯝꯕ ꯑꯣꯏꯈꯤꯕ
ꯑꯗꯨꯒꯨꯝꯕ ꯀꯣꯃꯦꯗꯤꯌꯥꯟ ꯄꯣꯛꯄꯗꯒꯤ ꯅꯣꯛꯄꯒꯤ ꯐꯥꯒꯤ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯪꯊꯥ ꯃꯅꯥꯎꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯍꯥꯛꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯎ ꯇꯥꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯂꯧꯄꯨ ꯑꯁꯤꯅ ꯅꯤꯛꯏꯕ ꯂꯧꯄꯨ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯠ ꯑꯣꯏ ꯇꯨꯔꯦꯜ ꯑꯣꯏ ꯇꯧꯕꯗ ꯇꯥꯔ ꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯥ ꯀꯥꯈꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯀꯥꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯎꯞꯁꯜꯂꯒ ꯇꯥꯔꯒ ꯁꯤꯗꯅ ꯂꯩꯔꯝꯕꯅꯤ ꯏꯪꯊꯥ ꯃꯅꯥꯎꯕꯤ ꯏꯃꯨꯡꯁꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯩꯈꯣꯏ ꯖꯤꯡꯒꯅ ꯈꯥꯕꯅꯤ ꯂꯩꯕꯥꯛ ꯇꯧꯔꯒ ꯃꯃꯥ ꯃꯆꯥ ꯂꯩꯖꯕꯅꯤ ꯏꯃꯨꯡ ꯑꯁꯤ ꯆꯦꯡ ꯃꯔꯨꯝ ꯍꯥꯞꯄ ꯆꯥꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯤꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯑꯦꯅꯤ ꯇꯧꯔꯒ ꯆꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯦ ꯁꯤꯀꯤ ꯑꯃ ꯂꯩꯇꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯁꯣꯟꯕꯤꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯆꯠꯂꯒ ꯇꯥꯜꯂꯒ ꯆꯥꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯣꯡꯊꯥꯝ ꯃꯅꯥꯎꯕꯤꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯆꯤꯡꯊꯥꯝ ꯃꯅꯥꯎꯕꯤꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏ ꯃꯦ 3 ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦ ꯄ꯭ꯔꯦꯝꯅꯒꯔꯗꯒꯤ ꯂꯥꯟꯖꯤꯜꯂꯛꯇꯨꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯦꯝꯁꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯐꯝꯗ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 6,000 ꯇꯦꯡꯕꯥꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ KNTLꯒꯤ Vice President Arambam Bedana, Advisor Elangpam Pramodevi, General Secretary Saikom AB Meitei, Executive Member Nongthombam Bisorjit Amadi, Ningombam Devikana Chingba, Lupasigi Thomisena Sarukiyaki. Ngasigi tengbang khongchit aduga mari leinana KNTL gi General Secretary Saikom AB Meitei na phongdokhibada KNTL gi members singna angamba senfam khainaduna lepa leitana kana lezadraba awa ana taraba singi damakta angamba mateng pangduna lakli lamdam asida leiriba hena khudong sadraba awaba taraba miyoi kayabusu KNTL gi maikaidagi makhatana mateng pangnabasu hanakhigani loinana KNTL na awa ana taraba singi damakta angamba mateng tawjariba asida Manipur leiriba miyamna sagatpiyu hainasu appeal tawki Ipak news tingbang loop KNTL na namdamasigi awana taraba tungan ba awana tabda kaya ngamba bateng pambagi sarug amoyna ngasisu kagi more remnaga laikai dagi hojing na nanjena duna lampai khonang khongda koi relief ke leba IDP surokhaibam bebja devi laikitrebi haiba ima sigi lana thoram lagliba kagi nithokaba dubira sita pangthok charagani haiba thoram siga mai lena kanglaipak news tingbang loop KNTL ge mekai dagi koi haiba lana thoram si pangthokpada mateng oinaba koi segi mateng kha pangbala cha Hojek sanabagi pau amuk lobirasi Masida Polo Masanagi nupi sanaroi loinana nupa sanaroi kaya puthoktuna lamdam asida Polo sanaroi kaya puthokliba Imphal East District ki manung chanalairiba Kongpal gi Polo team amu oiriba Chingkai Hunba Polo Club na sinduna Kongpal gi Iran Fam Thongkhong Community Hall da Club asina Chahi Kuntra Farakpagi Thoram Pangthokre Thoram aduga mari leinana Singkai Hunba Polo Gisanaroi Singda Ikai Kumnaba Udki Tharamaduda Manipur Pony Society ki President CH Priyoranjan Manipur Horse Riding and Polo Association ki President Oiramba S Buddha Chandra Madi Manipur Horse Riding and Polo Association ki member kaya Saruk Yadana Club ki Sanaroi Singbu Ikai Kumnaki Manipur Shooting Association asinduna ngasi lamsangi tauthongda leiriba Manipur Rifle Association gi kuntra humdoi suba shooting competition hawdokre hawdokpagi thoramda Khurai Assembly constituency gi MLA Susildro Freedom Press ki former editor RK Ranendrajit Manipur Rifle Association ki President M Rajchandra Made UCM gi Secretary Susarukiyaki Competition asida district mapaldagi nupi shooter kuntra mathoi amagi nupa shooter chamanifu mathoina saruk yaduna chaliba thasi gi kunmari fauba chatharagani Inspire Institute of Sport amadi Manipur Judo Association ani ki jahi ge agreement sangtokre ngasi IIS ki President Manisa Malhotra amadi Manipur Judo Association ki President Bijoy Koizam na khodiak pinaduna
chahi gi agreement sangtokhanki agreement khutsanabagi tharamga mari leinana Manipur Judo Association President Bijoy Koizam na phongdokhibada IIS nalamdama sigi sanaroi singna national amadi international championship te saruk yabada IIS na chathok chatsingi bhara amadi uniform da changadaba sing puthok agane Amaramda IIS ki president phongdokhibada lamdama sidagi judoka singna lamdam asida piriba thaudang bu ikai khumnaba amadi pungning thagatpu oina agreement asi chahi khudingi sangdokpani haiki including toribasi masida piriba khoigi met asi international level gi met ni aduga masigi software rate amana above the 12 lakhs pi amamam da set amam da ko da sawam masi yamna le khabani lawi sida natana center mari sigi oiba akoina official akoigi office assistant habatai staff singhapa tolo makoin piba the course ani hum wena happy masigi salary sesu IIS na bear to bibani sidanatana khwaidagi akoi level phabadi akoi judo players singna karigumba out of the Manipur habatai atopa lamda koi tournament yawa chapam tamda koi level thidana makhada satpa yadabanina koi se flight satpa mathok tai adugo koi sanorising si amna below poverty line da leibanina masigi asoba koi ticket kakthok kaksingi aeroplane gi ticket kakthok kaksin tawada koi si awaba ma lerambadu ngasidi IIS na kokhelle hana lobu yai. Yes, we have had several athletes who are from Manipur for many years now and have been supporting them now for 10 years that in IIS. So based on that we understood that there's a lot of talent over here, and the Manipur Judo Association is doing good work, but they need support and they need to kind of grow and keep growing and creating more and more judokas for the country. So we wanted to help at a grassroots level. We want to also help an association which is doing a good job. And more importantly, we want to be associated with an association that has the intent to create a lot of champions. So, while a lot of people are doing work in India, there has been a lot of progress that we've achieved in our partnership with the Manipur Judo Association, and we want to keep growing that and keep supporting the young judokas. And the aim is that these kids behind us get better support and become better athletes, and the coaches become better. So you have to create a whole system around it, which takes some time, and we will keep working towards that. Hauzik ay nga sa gipaw amok lobirasi. ICAR Lamphal ki Agro Meteorological Field Unit AMF yudiki pirakpa aying asagi report amagi matung inna ngasi Manipur da khwaidigi sabagi changasi Celsius degree kun mapal 10.8 oiki khwaidigi ingbagi changna Celsius degree kun humdoi 10.ahum oiki nungsita yawba ising manilgi changna ayukta chada marifutara taret amade nungthildana chada humpu mapal oiki ngasi chukiba nongzugi changna millimeter tara 10.8 ne Lohi silakpada maroiba pau amukahana pizari. Nagaland ki Governor Lagane Singh ne khitraba matung Manipur ki Governor Ajay Kumar Bhalana Nagaland ki additional charge su puba hokre. Siribam gi mihata senabani haiba mar masin manau fazin kibabu yaning dabu utuna barak turel da matam kaktana ban kaukre. Amadi Manipur macha ani India lengak na Vir Chakra Award pidani kai khumnaba ulakre.
Ngasigi oina sandok jaba ISCOM News patanga seda loijare mideng tabiribasingbu amukka hanna khurumjari.